APM na marfutarama panraksuba oramde pangthokkhare Ingraji chahirol lisinganiga kun mangagi March tagi nongsing tara mathoi lebak pokpa numit ki nungthil pungmari tabada Ojai Notun Bazar da leiba Ima Kethel RMB Complex APM gi head office da marfutarama panrakshuba oram de APM gi working president Oja Aurongbam Gopal gi Lusing Makhada Chinglemna pangthokkhare Apunba poromlen marubbu lingkhat piramba thangta mukna uyen langlon asina chingba takpi tambiramba Oja Kasargi Bon Tarapurda Taibang Haukiba Amadi Oilapur Lalangda Punsi Aroiba Pau Leibiram Laba Leikidraba Orampuren Lamjingba Oja Usantonugi Taibang Pauba Numitni Ojagi Mitamda Mekrup Maira Handuna Oramcha Singna Leisu Kanaduna Oramjaki Ningsing Tauramasida Oram Hongamba Oja Nongtama Indra Kumar APM gi General Secretary Tauram Sam Kishore APM Ima Kethel RMB Lupki Secretary Wangkhaimem Chandrakriti APM RMB Channel gi Editor Nongthombam Komol Oja Singh Asina Ojagi Maramda Wafong Ibiki Oja Sigi Wakhal Rol Amasung Pautaki Matung Inna Mitai Khonagi Lemjaningai Oraba Ojagi Notun Bazarda Kethel Lairembi Anigi Laisang Amadi Ima Market na Nganthoiduna Leiriba Asina Pudam Changdam Oiri Paudam Asibu Ijariba Amasung Athokchariba Nongthonbam Kamal Editor APM Lairembi Channel Ngasi Chahirol Lising Aniga Kun Manga Naski Nongsing Taraga Mathoi Leba Pupanuri Hai Vanumi Jasi Akhoigi Apunba Poromlen Marupi Orampuren Lemjingba Ojapuren Ja Samtolugi Taibang Paubanumi Mase Akhoigi Nitai Akhoigi Yana Jai Farabanumi Yaina Hajanini Maramdi Tayangba Sita Oja Sina Opinam Dana Nitai Akhoigi Tabata Kanaraba Doctor Chengai Oiraba Ikai Kuningai Oiraba Limjiningai Oiraba Adumba Habak Tongkra Tobirami Amazon Masamanashi Akoida Takbirami Ojashi Kasargi Bon Tarapuda Popani Akon Bada Pelapuli Manata Leiba Lalanda Lehibani Mafamata Leilaga Makunsi Lompi Oyashina Tataraga Mapan Yangega Matoi Ngejida Apunba Poromlen Borokasi Hongopiki Haiba Loop Asigi Mafam Kudinga Ade Emali Park Manipur Amazon Asamgi Barat Tampak Amadi Angkota Tapata Leiba Akoigi Mitai Chinausi Masamana Punabut Magna Poronengi Chinna Sepidana Kamahana Tawaraga Akoigi Mitai Akoina Kawashing Nishingani Akoigi Inatu Yokani Inatu Aya Hotaba Honagini Haibadu Gumba Bakalon Yaba Tibirami Oyashina Nasi Akoigi Notun Bazar Ojaigi Maya Sida Nanthoiduna Leiriba Kethel Bigi Laisang Amaison Ima Kethel Asim Mahaki Wakalon Nagi Pokibani Ayo Akoigi Maka Loinana Ojasiga Loinana Patamugi Lekitaraba Layo Taraba Akoigi Oja Masaya Kangai
ꯃꯌꯥꯝꯅꯁꯨ ꯀꯧꯅꯩ ꯑꯣꯖꯥ ꯃꯆꯥ ꯑꯇꯣꯞꯄꯝꯒꯤ ꯕꯕꯥꯅꯨ ꯅꯣꯡꯊꯣꯝꯕꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯝꯕꯝꯒꯤ ꯃꯪꯒꯣꯜ ꯑꯗꯩ ꯍꯥꯎꯔꯕꯝꯒꯤ ꯒꯤꯇꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯃꯩꯅꯥ ꯑꯁꯤꯅꯆꯤꯡꯕꯅ ꯂꯨꯆꯤꯡꯂꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯦꯝꯒꯤ ꯆꯨꯔꯥꯃꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯂꯣꯛꯇꯣꯡꯕꯝꯒꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯎꯔꯝꯕꯝꯒꯤ ꯀꯩꯅꯣ ꯒꯣꯄꯥꯜ ꯑꯁꯤꯅꯆꯤꯡꯕꯅ ꯈꯨꯔꯝꯁꯤꯡꯕꯨ ꯆꯥꯎꯈꯠꯅꯕ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯃꯍꯥꯛꯅ ꯄꯣꯛꯄꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯖꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯔꯝꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯌꯥꯀꯨꯞ ꯕꯌꯥ ꯈꯔ ꯀꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯝꯃꯦ ꯃꯔꯨꯞꯀꯤ ꯍꯧꯖꯤꯛ ꯋꯥꯉꯥꯡ ꯂꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯟꯕꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔ ꯑꯣꯖꯥꯁꯦ ꯑꯄꯨꯟꯕ ꯄꯨꯔꯝꯂꯦ ꯃꯔꯨꯞꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯔꯝ ꯊꯣꯡꯉꯝꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁꯇ ꯗꯣꯂꯣꯄꯣꯇꯤ ꯒꯣꯕꯔꯅꯔ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯔꯝ ꯄꯊꯥꯞ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯥꯔ ꯅꯝꯕꯔ 265 ꯄꯣꯔꯝ ꯄꯊꯥꯞ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯔꯝ ꯊꯣꯡꯉꯝꯕꯒꯤ ꯐꯝ ꯄꯨꯔꯤ ꯑꯣꯖꯥꯁꯦ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯗꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯨꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯃꯤꯇꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯤ.ꯑꯦꯝ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯕ꯭ꯔꯥꯟꯁ ꯀꯌꯥꯃꯔꯣꯝ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯒꯤꯁꯨ APM ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯃꯤꯇꯤ ꯃꯥꯅ APM ꯑꯝꯇꯣꯂꯥ ꯕ꯭ꯔꯥꯟꯁ APM ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯁ APM ꯅꯟꯗꯄꯨꯔ ꯕ꯭ꯔꯥꯟꯁ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯕꯣꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯇꯧꯔꯝꯕ ꯊꯝꯂꯝꯕ ꯄꯣꯠꯁꯤꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯔ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯂꯤ ꯃꯁꯤꯒꯤ ꯁꯝꯂꯞꯄ ꯄꯥꯎꯗꯝ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯄꯤꯖꯔꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯍꯦꯟꯗꯥꯟꯅꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒꯤ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯕ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯐꯕ ꯈꯔ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯍꯥꯏ ꯄꯨꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯁꯪ ꯑꯃ ꯍꯣꯖꯥꯏ ꯀꯩꯊꯦꯜ ꯑꯅꯧꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯌꯥꯕ ꯆꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯄꯨꯔꯝꯂꯦꯟ ꯃꯔꯨꯞꯅ ꯂꯨꯆꯤꯡꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯍꯥꯏꯗꯅ ꯂꯩ ꯃꯁꯤ ꯂꯨꯞ ꯑꯁꯤꯁꯨ ꯍꯥꯟꯅꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯁꯪ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ 1996 ꯑꯩꯈꯣꯏ January 14 ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯨꯔꯝꯂꯦꯟ ꯃꯔꯨꯞꯅ ꯋꯥꯔꯦꯞꯂꯒ ꯃꯁꯤ ꯊꯕꯛꯁꯦ ꯑꯄꯨꯟꯕ ꯄꯨꯔꯝꯂꯦꯟ ꯃꯔꯨꯞꯀꯤ ꯊꯕꯛꯁꯦ ꯁꯪꯕꯤꯙꯥꯟ ꯊꯕꯛꯁꯦ ꯌꯥꯝꯕꯅꯤꯅ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯍꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯈꯤꯕ 73 ꯁꯨꯕ APM ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯅꯦꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯑꯁꯦ APM ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯍꯥꯏꯅ ꯑꯣꯏꯍꯟꯕ ꯍꯥꯏꯅ ꯑꯣꯗꯤꯕꯦꯁꯟꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯒ ꯂꯥꯛꯏꯕ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ MLA ꯑꯃꯁꯨꯡ ꯍꯣꯖꯥꯏꯒꯤ ꯇꯥꯎꯟꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯆꯤꯌꯥꯔꯃꯦꯟ ꯂꯣꯏꯅꯅ ꯑꯇꯩ ꯑꯈꯟꯅꯕ ꯐꯝꯅꯥꯏꯕ ꯑꯃꯁꯨꯡ ꯐꯣꯔꯝꯒꯤ ꯃꯌꯥꯝꯒꯤ ꯏꯟꯚꯥꯏꯇꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯆꯥ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯥꯏꯕ APM ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯁꯦ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅ ꯎꯕꯒꯤ ꯋꯥꯈꯜ ꯑꯃ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯃꯁꯤ ꯂꯥꯛꯏ ꯑꯗꯨꯅ ꯈꯔ ꯚꯥꯞ ꯇꯥꯗꯕ ꯇꯣꯉꯥꯟꯕꯔꯥ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯑꯗꯨꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯟꯁꯦꯞꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟꯗꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯄꯊꯥꯞꯇꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯅ ꯑꯁꯤꯅꯤ ꯑꯗꯨꯅ APM ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯍꯥꯏꯔꯗꯤ ꯃꯁꯤ ꯁꯦꯡꯅ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯗ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯟꯃꯦꯟ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯄꯁꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯀꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯅ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟꯗ ꯑꯦꯃꯦꯟꯃꯦꯟ
ꯑꯩꯈꯣꯏ ꯇꯧꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗ APM ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ APM ꯑꯝꯇꯂꯥ ꯕ꯭ꯔꯥꯟꯁ ꯑꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯈꯥ ꯁꯨꯝꯅ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯅ ꯄꯊꯥꯞ ꯉꯥꯒ ꯋꯥꯔꯦꯞ ꯉꯥ ꯑꯩꯈꯣꯏ ꯆꯠꯊꯔꯤ ꯑꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ APM ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯁꯦ ꯁꯣꯔꯠꯇ ꯑꯩꯈꯣꯏ ꯇꯥꯏꯇꯜ ꯑꯣꯏꯅ APM ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯒ꯭ꯔꯥꯝꯗꯤ ꯄꯣꯔꯝꯂꯦꯟ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯁꯤꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯅ ꯔꯦꯖꯤꯁꯇꯥꯔ ꯅꯝꯕꯔꯅ 2C5ꯅꯤ ꯑꯗ ꯍꯦꯗ ꯑꯣꯐꯤꯁꯁꯦ ꯀꯁꯥꯔꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯇꯜ ꯑꯩꯈꯣꯏ ꯍꯦꯗ ꯑꯣꯐꯤꯁꯁꯦ ꯍꯣꯖꯥꯏꯗ ꯑꯣꯖꯥ ꯇꯣꯅꯨ ꯑꯁꯤꯅ ꯑꯣꯖꯥꯅ ꯍꯦꯗ ꯑꯣꯐꯤꯁꯁꯦ ꯍꯣꯖꯥꯏꯗ ꯁꯤꯟꯅꯔꯦ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯁꯤꯅ ꯉꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯑꯣꯏꯔꯤꯕ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯑꯣꯏꯕꯅ APM ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯑꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯅꯥꯠꯀꯤ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕꯗ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄꯣꯔꯝ ꯁꯤꯟꯗꯝ ꯁꯪ ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯍꯥꯏꯗꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯑꯃ ꯑꯩꯈꯣꯏ ꯇꯧꯔꯤ ꯑꯗꯣ ꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯊꯪ ꯃꯥꯒꯤ ꯕ꯭ꯔꯥꯟꯁ ꯊꯕꯛ ꯁꯨꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯕ꯭ꯔꯥꯟꯁꯁꯦ ꯁꯦꯝꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯗꯤꯅ ꯃꯁꯤ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯖꯥꯏꯗ ꯂꯩꯔꯤꯕ ꯑꯣꯜ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯥꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯦ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯌꯥꯝꯅ ꯍꯧꯖꯤꯛꯇ ꯈꯨꯃꯥꯡ ꯆꯥꯎꯈꯠꯅ ꯆꯠꯈꯠꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯠꯈꯠꯂꯤ ꯑꯗꯨꯒꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯤꯕꯦꯗꯣꯟ ꯑꯃ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯗꯨꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯑꯩꯈꯣꯏꯒꯤ ꯀꯣꯃꯣꯜꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯗꯨꯒꯤ ꯁꯝꯂꯞꯄ ꯄꯥꯎꯗꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯊꯣꯝꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯊꯝꯅꯤꯡꯉꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤ ꯑꯩꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛ ꯈꯨꯠꯁꯝꯅꯔꯒ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯆꯥꯎꯈꯠꯅꯕ ꯑꯄꯨꯟꯕ ꯃꯥꯂꯦꯝ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯅ ꯁꯪꯁꯊꯥꯟꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯄꯥꯎ ꯊꯝꯖꯕꯅꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯣꯖꯥ ꯇꯣꯅꯨ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯥꯡꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗꯨꯀꯨꯃꯥꯔꯅ ꯑꯣꯖꯥ ꯑꯁꯤꯅ ꯐꯣꯡꯕ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯉꯁꯤ 99 ꯆꯍꯤ 99 ꯁꯨꯔꯦ ꯑꯗꯣ 99 ꯁꯨꯕ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯖꯥꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯇꯣꯟꯁꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯖꯩ ꯑꯩ ꯏꯁꯥꯃꯛ ꯇꯥꯎꯔꯦꯟ ꯁꯝꯀꯤꯁꯣꯔ ꯑꯩ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯍꯟꯅ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯄꯨ ꯃꯌꯥꯝꯕꯨ ꯌꯥꯎꯕꯤꯌꯨ ꯁꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯑꯣꯅꯔ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏꯕꯨꯁꯨ ꯑꯣꯅꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞꯀꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯃꯣꯜꯅ ꯋꯥꯐꯝ ꯈꯔ ꯄꯤꯒꯅꯤ ꯑꯗꯨꯒꯤ ꯑꯣꯖꯥꯕꯨ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ APM ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯆꯟꯗ꯭ꯔꯀꯤꯇꯤ ꯏꯌꯥꯝꯕꯅ ꯍꯥꯏꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯊꯝꯕꯤꯅꯕ ꯍꯥꯟꯅ ꯅꯣꯛꯆꯔꯤ